Nungsijaraba Chilinaw, Ichay Chalima Pabungsing, Marupsing Ojasing, Mayam Punamukpu, Dayanan Laishramna, Ikai Kumnabo Cheri, Kanbibagi Mapu, Ingtabagi Jubaras, Kokpiba, Loinabiba Masung Thadok Bidaba, Prabhu Jesu Christa, Jesus Christ ki, Sanctuary Minglenda, Yangbiriba Masung Yangbirikadoriba Punamukpu Ikai Kumnazari, Mayam ngasi numidang waram sida live matik amukhaktang thajarakpani mayam live se yam kuinadi thazaroi ngahaktang thajabani mayamda karigumba matang phongdok saningbagi maramna live se thajarakpani mayam ahanbada ai holy bible dagi ishorgi wahai pathokserake aduga mayamda karigumba matang yam maruiba wahai kharadang phongdok sage mayam aina phamjaribasi mayam aigi fast food dukan gi manungdani ko karigumba kharadang mayamda share tawningbagi maramna ngasigi live thajabani mayam ahanbada holy bible dagi ishorgi wahai kharadang pathokserake aina ngasi pathoksagadoribasi Matthew chapter 6 verse 19 20 amasung 21 Mathi chapter taruki pandup taraga mapan kun amasung kun gamathoi se pathokserake mayam tinkang amasung kolhing na manghan bangamba amasung huran bana thugaiduna huran bangamba malay masida nahakkidamak lan paisin ganung adubu tinkang amasung kolhing na manghan bangamdaba amasung huran bana thugaiduna huran bangamdaba sargada nahakkidamak lan paisillo maramdi nekhoigi lan leifamda nekhoigi thamoi leigani amen pathokraba ishwargi wahai asina tajakraba punamakta ipa ishwargi aningba ipa ishwargi achumbado tawjaduna pangthoksaduna sarga lebakta marang kaiba lan khomjinba ngamba akhoi oiminasi amen mayam kaino aina ngasi akhoi wapau samjakibani kanbiba mapugi YouTube channel da madudi mayam litanda akhoi tangkhulgi yum khara tukai kiba maina sakhiba gi maramna akhoi tangkhulgi mioi kaya hujik relief camp da lei ko mayam hairiba sigi manungda akhoi ima mamangidagi hauna wari sanaduna ishorgi aina ishorgi thogol tawjabada aigidamakta prathana prayer tawbiduna lakpibi ima amasu yaure ko mayam aduga ima aduga wari sanajabagi wapausu mayam aina thangatchakibani YouTube channel da matau karamna oikibano haibdo adugi matangda ado mayam aina dum aigi thamoida phaujarakpase hobjiki kaigi ukrulgi litanda thoiba thodok aduda tangkhulgi ima pabungi chilinau singi makoigi mayum mai thatok pikiba natragasu mayum thukai khibana maram oiraga relief camp da leibado aduda mateng oina aikoina mateng khara kanbiba mapugi maikeidagi mateng khara tawningbagi apambase mayam aingonda phaujarakpani mayam ko aduna ngasi akhoi ima duga hana wari sanajare aduga ima na mikhoigi khara leader oibi akhoi ima amagasu amuk wari sanahalli do ima duga su wari sanajaraba matungda aina voice record su thajakibani adom yengbiramba yai yengbidaba taragasu changduna yengbiu kanbiba mapugi channel da ngasi khakta ayukta thajabani ko mayam ado mayam ai hayeng natraga hangchitse ai mikhoigi relief camp da aikoigi maikeidagi kanbiba mapugi maikeidagi mateng khara tawjagadori mayam aina aigi wakhalda aikoina lam lappanina ko mayam aina lejaribasiti silchar assam dani aduna lamse lape mayam ko aduna aduga lambi thongsu khudong sadaba leibanina mayam yam chaningbani yam chaningbani akhoi chilinau che chel kaya ma pullaga ko manipur da leibiriba akhoi pullaga chaningbani adubu akoina chatpagi khudong sabadudi mayam hojikki oina leitabagi maramna akoina kaino da mekhoi da sale oina mateng khara pange haiduna mayam ai khansabani aduna mayam aina ngarang se phungdo ngasi se aina opau samjakibani maramdi akhoi nungsibado mayam achumba nungsibado akhoi uthoknabagini
ꯃꯌꯥꯝ ꯀꯣ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯗꯕꯗꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯦ ꯃꯌꯥꯝ ꯀꯣ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯪꯅꯔꯦ ꯑꯆꯨꯝꯕꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯈꯜꯂꯨꯕꯗ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯀꯌꯥꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯃꯔꯝꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯁꯤ ꯃꯌꯥꯝ ꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯥꯒꯥꯁꯤꯡꯒꯤ ꯑꯃꯨꯛ ꯇꯥꯡꯈꯨꯜꯒꯤ ꯁꯤꯡꯗ ꯑꯃꯨꯛ ꯇꯧꯔꯛꯄꯁꯦ ꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯒ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯜꯂꯨꯕ ꯃꯇꯝꯗꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯑꯗꯨꯝ ꯈꯟꯖꯩꯕꯀꯣ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯃꯇꯝꯗ ꯀꯔꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯕꯤꯜꯗꯤꯡ ꯌꯨꯝ ꯃꯩ ꯊꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯔꯨꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯑꯁꯤꯗꯤ ꯌꯨꯝ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏ ꯄꯣꯊꯥꯐꯝꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯄꯣꯊꯥꯐꯝ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯑꯩꯈꯣꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯁꯔꯨꯛ ꯌꯥꯐꯝ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯀꯣ ꯊꯕꯛ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔꯨꯔꯒꯁꯨ ꯌꯨꯝꯗ ꯍꯜꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯄꯣꯛꯈꯤꯕ ꯃꯌꯥꯝ ꯃꯦꯃꯣꯔꯤ ꯀꯌꯥꯅꯁꯨ ꯊꯜꯂꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯗꯣ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯖꯈꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯩ ꯍꯌꯦꯡꯁꯦ ꯑꯩ ꯃꯇꯦꯡ ꯇꯧꯖꯒꯗꯧꯔꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜꯋꯥꯏꯗꯀꯣ ꯃꯌꯥꯝ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯃꯇꯦꯡ ꯇꯧꯖꯕꯁꯦ ꯑꯁꯤꯗ ꯑꯍꯥꯟꯕꯗꯤ ꯑꯩ ꯄꯩꯁꯥ ꯂꯩ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝꯅ ꯊꯕꯛ ꯁꯨꯔꯒ ꯍꯣꯠꯅꯖꯔꯒ ꯍꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯥꯏ ꯊꯤꯒꯗꯕ ꯊꯕꯛꯇꯤ ꯃꯌꯥꯝ ꯑꯩ ꯇꯧꯖꯗꯦꯀꯣ ꯑꯩ ꯐꯥꯁ ꯐꯨꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯧꯖꯩ ꯑꯗꯨꯒ ꯑꯩ ꯃꯅꯤꯡꯗ ꯑꯣꯛꯁꯨ ꯂꯣꯏꯖꯩ ꯃꯌꯥꯝ ꯑꯣꯛ ꯂꯣꯏꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯁꯨ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯇꯧꯖꯩꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯍꯣꯠꯅꯖꯩ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯃꯌꯥꯝ ꯑꯩ ꯁꯨꯡꯇꯧ ꯇꯧꯗꯦ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤꯀꯣ ꯑꯩꯅ ꯐꯠꯇꯕ ꯑꯃ ꯇꯧꯕꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯤꯅꯅꯦ ꯃꯥ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯈꯟꯖꯩ ꯄꯥꯈꯠꯆꯩꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯃꯇꯦꯡꯁꯦ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗꯅꯦ ꯍꯥꯟꯅ ꯃꯇꯦꯡ ꯇꯧꯕ ꯍꯧꯔꯝꯗꯦꯕꯀꯣ ꯃꯇꯦꯡ ꯇꯧꯔꯝꯗꯦ ꯑꯩ ꯇꯦꯁꯇꯤꯃꯣꯅꯤ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯡ ꯃꯌꯥꯝ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯐꯕ ꯄꯥꯎ ꯁꯤꯌꯥꯔ ꯇꯧꯔꯝꯃꯤ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯃꯇꯦꯡ ꯇꯧꯕ ꯍꯧꯈꯤꯕꯁꯦ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯈꯔꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯅꯤꯀꯣ ꯃꯌꯥꯝ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯧ ꯁꯦꯠꯅꯕ ꯂꯩꯕ ꯃꯍꯥꯛ ꯑꯗꯨꯅ ꯂꯩꯇꯕ ꯃꯉꯣꯟꯗ ꯄꯤꯌꯨ ꯑꯗꯨꯒ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗꯗꯤ ꯐꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯁꯣꯔꯗ ꯄꯨꯊꯣꯛꯄꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯟꯅꯩꯀꯣ ꯃꯌꯥꯝ ꯁꯦꯜ ꯄꯨꯊꯣꯛꯄ ꯏꯟꯇꯔꯦꯁ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯊꯣꯏ ꯀꯥꯕꯤ ꯀꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯦꯟꯗꯣꯏ ꯀꯥꯕꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯄꯨꯊꯣꯛꯏꯗꯣ ꯄꯩꯁꯥ ꯏꯟꯇꯔꯦꯁ ꯀꯥꯟꯅꯕꯒꯤꯅꯦꯕꯀꯣ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯏꯁꯣꯔꯅ ꯇꯥꯛꯊꯣꯛꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯍꯥꯏꯔꯤꯕ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯕꯥꯏꯕꯜꯗ ꯍꯥꯏ ꯃꯍꯩ ꯌꯥꯟꯗꯕ ꯎꯄꯥꯝꯕꯤꯁꯦ ꯀꯛꯊꯠꯂꯤ ꯃꯍꯩ ꯌꯥꯟꯗꯕ ꯎꯄꯥꯝꯕꯤ ꯀꯛꯊꯠꯂꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯍꯩ ꯌꯥꯟꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯤꯕ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯦ ꯑꯐꯕ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯁꯔꯒꯗ ꯂꯟ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯩ ꯑꯣꯏꯔꯝꯃꯦ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗꯅꯦ ꯌꯦꯡꯕꯤꯌꯨꯀꯣ ꯉꯥꯡꯖꯔꯤꯕ ꯑꯩꯁꯨꯅꯤ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯍꯣꯠꯅꯩ ꯕꯤꯖꯤꯅꯦꯁꯇ ꯇꯧꯖꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯑꯃꯁꯨ ꯄꯤꯕꯤꯔꯦ ꯑꯗꯨꯕꯨ ꯁꯦꯂꯔꯤꯗꯤ ꯐꯪꯖꯗ꯭ꯔꯤ ꯃꯌꯥꯝ ꯐꯪꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯀꯣ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯈꯨꯠꯇꯅꯤꯀꯣ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯇꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯣ ꯃꯌꯥꯝ ꯃꯔꯝꯗꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯜꯂꯁꯨ ꯋꯥꯍꯜꯂꯁꯨ ꯃꯤ ꯍꯥꯠꯇꯣꯛꯑꯁꯨ ꯏꯚꯟ ꯉꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯁꯤꯡꯅ ꯄꯣꯄꯤ ꯊꯥꯔꯤꯕꯗꯣ ꯃꯤ ꯍꯥꯠꯇꯣꯛꯑꯒ ꯄꯩꯁꯥ ꯇꯥꯟꯕ ꯀꯧꯋꯦꯕ
ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯥꯔꯃꯥꯅꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯤꯡꯒꯗꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯔꯒꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯂꯧ ꯂꯝ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯅꯣꯡꯃꯗꯤ ꯊꯝꯃꯝꯒꯅꯦꯕ ꯑꯗꯣ ꯑꯗꯨꯒ ꯏꯁꯣꯔꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅꯔꯔꯣꯏꯗꯧꯕ ꯈꯥꯏꯅꯔꯔꯣꯏꯗꯧꯕ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯔꯒꯗꯧꯕ ꯍꯥꯏꯔꯤꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯂꯟ ꯄꯩꯁꯤꯜꯂꯨ ꯍꯥꯏꯌꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯇꯤꯟ ꯀꯥꯡꯅ ꯍꯨꯔꯥꯟꯕꯅ ꯁꯒꯨꯟ ꯇꯧꯔꯒ ꯍꯨꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯕꯤꯌꯦꯕꯀꯣ ꯃꯌꯥꯝ ꯂꯟ ꯂꯩꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯂꯩꯒꯅꯤ ꯑꯃꯦꯟ ꯑꯩꯈꯣꯏꯅ ꯂꯟ ꯂꯩꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯀꯣ ꯄꯩꯁꯥ ꯂꯨꯄꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒꯗꯤ ꯋꯥꯈꯜꯗꯣ ꯏꯪꯊꯅ ꯂꯩꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎꯅ ꯂꯩꯕꯗꯣ ꯄꯩꯁꯥꯒ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯅꯩꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒꯨꯝꯅ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯟ ꯂꯩꯐꯝ ꯑꯗꯨꯗ ꯊꯃꯣꯏꯁꯨ ꯏꯪꯊꯅ ꯂꯩꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯟ ꯄꯩꯁꯟꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯈꯪꯅꯗꯕꯗꯣ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯀꯌꯥ ꯃꯥꯡꯉꯝꯒꯅꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯀꯌꯥ ꯀꯌꯥ ꯇꯨꯝꯃꯝꯒꯅꯤꯀꯣ ꯂꯣꯏꯔꯤꯕꯅꯦꯕ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯧꯕ ꯉꯝꯍꯧꯗꯦ ꯀꯥꯏꯅ ꯇꯥꯡꯈꯨꯜ ꯏꯃꯥ ꯑꯃꯒꯤ ꯋꯥꯍꯩ ꯇꯥꯖꯕꯗ ꯌꯨꯝ ꯃꯩ ꯆꯥꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯀꯔꯤꯁꯨ ꯄꯨꯊꯣꯛꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯄꯨꯔꯒ ꯆꯠꯄ ꯌꯥꯗꯦ ꯑꯁꯤꯅ ꯈꯨꯗꯝ ꯑꯃꯈꯛ ꯎꯠꯂꯤꯕꯅꯦꯕꯀꯣ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯃꯤꯟꯅꯁꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯅꯕꯒꯤ ꯑꯆꯥꯕ ꯑꯐꯕ ꯃꯐꯝ ꯌꯥꯝ ꯇꯥꯡꯅ ꯂꯩꯔꯝꯒꯅꯤ ꯃꯔꯝꯗꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕꯤꯔꯤꯕꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯡꯂꯨꯞꯇ ꯑꯩꯒꯤ ꯆꯔꯆꯇ ꯑꯩꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯂꯤ ꯕꯥꯏꯕꯜꯁꯤꯗ ꯃꯌꯥꯝ ꯗꯤꯅꯣꯃꯤꯅꯦꯁꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯗꯦꯀꯣ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕ ꯃꯃꯤꯡꯁꯨ ꯍꯥꯏꯔꯝꯗꯦꯀꯣ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦ ꯃꯁꯥꯌꯥ ꯀꯟꯕꯤꯕ ꯃꯄꯨꯅꯦꯕ ꯑꯗꯨꯅ ꯕꯥꯎꯟꯗꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯠꯇꯦ ꯃꯌꯥꯝ ꯏꯄꯥꯅ ꯇꯧꯍꯟꯕꯤꯔꯤꯕ ꯊꯧꯒꯜꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗꯁꯨ ꯇꯧꯔꯛꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯇꯥꯡꯈꯨꯜ ꯃꯩꯇꯩꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯩ ꯃꯌꯥꯝ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯀꯣ ꯑꯍꯟꯁꯤꯡꯅ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯃꯇꯦꯡ ꯇꯧꯕꯁꯦ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯕꯅꯤ ꯃꯌꯥꯝꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯍꯥꯏꯖꯒꯦ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯕꯒꯤꯁꯨ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯃꯇꯦꯡ ꯇꯧꯕ ꯍꯧꯖꯈꯤꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯈꯔꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯥꯏ ꯊꯤꯅꯕ ꯊꯕꯛ ꯇꯧꯋꯦ ꯃꯌꯥꯝ ꯑꯗꯣꯝ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯌꯥꯕꯤꯅꯤꯡꯗꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯀꯧꯕ ꯈꯔꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯏ ꯊꯤꯅꯕ ꯃꯌꯥꯝ ꯑꯩꯁꯦ ꯑꯦꯛꯖꯥꯝꯄꯜꯗ ꯑꯣꯏꯅ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯣꯕꯀꯣ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯅꯦꯕꯀꯣ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯑꯩꯁꯤꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤꯀꯣ ꯃꯌꯥꯝ ꯇꯧꯔꯣꯏ ꯄꯨꯟꯁꯤꯗꯀꯣ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯊꯥꯖꯗꯕꯁꯤꯡꯅ ꯑꯩꯁꯦ ꯌꯦꯡꯉꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯅꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤꯁꯤꯡ ꯌꯥꯝ ꯂꯤꯛꯏ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯈꯪꯗꯕꯅꯤꯅ ꯏꯁꯣꯔꯗꯒꯤ ꯇꯟ ꯑꯗꯨ ꯆꯥꯈꯤꯗꯕꯅꯤꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯅ ꯄꯤꯕ ꯏꯁꯤꯡ ꯊꯛꯈꯤꯗꯕꯅꯤꯅ ꯈ꯭ꯔꯤꯁꯇꯦꯟ ꯌꯦꯡꯉꯒ ꯃꯤ ꯌꯦꯡꯉꯒ ꯄꯩꯁꯥ ꯂꯨꯄꯥ ꯌꯦꯡꯉꯒ ꯆꯪꯉꯦ ꯍꯥꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯅ ꯇꯣꯛꯅꯈꯤꯗꯨꯅꯅꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯀꯣ ꯃꯑꯣꯡ ꯑꯃꯗ ꯑꯣꯏꯅ ꯎꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯗꯅꯦ ꯑꯁꯤꯗꯁꯨ ꯑꯗꯨꯒꯤ ꯆꯔꯆꯀꯤ ꯀꯝꯄꯥꯎꯟ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯎꯕꯗ ꯍꯪꯒꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯦ ꯀ ꯍꯥꯏꯕꯒꯨꯝꯕ
ꯅꯨꯡꯁꯤꯈ꯭ꯔꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯃꯌꯥꯝ, nupi thiramde, nupi lolamde, nupi koineramde mayam Prabhu Jisu mahakna yum saba lakpa nate kanbibagi lakpa ipagi kanbiduna hingatkraba ipado thazai haiba Christian sing nane mayam Prabhu Jisu gi achumba nau nau na thajarakadauba mioi kayadane negative kaino oihalleba mayam aduna aina huji khanjaribase Prabhu Jisu kanano haiba takthokani sini mateng pangakani aina ngamjabagi matungina ai mateng pangani hoi aina tawjaribasi ipagini aduna ipana soidana aingonda panghangani thingagasu yaroi mayam ishorgi thawgalda thingba pirakpasu yaroi ko mayam maramdi tawhanbiriba thawgalse ipagini ba maram aduna aigi kanbiba mapu haina YouTube channel amaka ipana semanbibase asidane yengbiriba adhomse aigi chilnao ne aigi chechal ne aigi ima pabung ne aigi manabani marupne maramdi adomgi matengdagi aikhoi mayamna pullaga ipagi achumba nungsibado takthoibani mayam handak Facebook ta viral video ma tholaki aduda maitegi yum mani khak mai sakibadu mayam ai mafam do heta kawi ko mayam khangbiramgani handak nongma nini sida maitegi yum mani mai sakibado aduda Facebook ta dum ubodudagine ko mayam ina nongaijadabagi maramna adugi matangdadi ai video semjade aina lupa lising amakak makoy ga wari sanaraga aina thajaki ba ko mayam aduga asigumba karigino mayam aina tawribas ai fanubagi natte mayam aidi mapung fade ai perfect natte adubu mapung fahan biba ama leire Yesu Krista akhoi bu senbi mapu ama leire Yesu Krista mahaki achumba se mayam akhoi takthuk minase aduga adomna Prabhu Jisu gi thawgal tawrakpa matamdane adomse henna mapung faba oirakkaneba ngasi phawbagi manungda aina tawjariba thawgal asida aina tawjariba thawgal asida mayam aidi ipa ishorgi matangda kanagumana ka ngangakpase aita hainingi khanaba nate mayam khanabadi shona yadeko kanagumana ngangakpadane Prabhu Jisu gi maramda lana ngangakpada aidi heta khomjayebako mayam aduna tiye haina aduna tiye heba mayam na su hena ubiramgani ko mayam Jisu kanano haibase takthokse Bible na kari hai nekhoi na taibang pan da tawba afaba thabak adu uraga sargada leiba nekhoi gi napabu thagatnaba nekhoi gi mangal adu mi singi mamangda ngal hallo hairabani aikhoi se adom se mayam mangal ne adom se taibang pan bagi mangal ne taibang pan bagi mangal oiramba Prabhu Jisu bu thajariba adom se thajarakadoriba adom se mangal ni mangal oirakadobani mayam aduna Christian gi punsi se mayam aigi ta haina khanbase ase natte aigi haina khangadabani ai chadaba yade setaba yade aduga aigi plus migi aigi plus magi aigi plus mahakisu ikoina khanbagi mathau tai ko mayam bazar dane ikoi gi manakta bazar ma leiye mayam aduda bikhani ba nupa ma lei nupa se atopa jati ni ma bikhani niba matam se mayam aina lepaga yengmani aise aigi maming sisu mayam Dayanan haina kaubirame aigi ipuna kaubiramani panchayat oibako akhoi maitei gi marakta akhoi gi atop jati mayam gi marakta panchayat oiramba hana matam ko mayam aduna akhoi se Chaudhuri Khandan haina laisram yamna maming leiba mayam na khangnaba oirame ko mayam Dayanan haina kaubirame ado Dayanan haibse akhoi Hindi da hairagasu daya haibadi ko mayam nungshiba aina su thonbirame ko mayam aduna ise angang oiringaidagi mateng pangwa mingonda piraga haraujabase oire marak ta hana ai nupina sawebako aidi nangna karigino nangna piba ta haina nangidi lehodre nangna piba haina hai kaino aina aigidi ishorna pirakani haibako mayam do ai nupina dum aina leitaba matamdasu ina wabadu mana ubadagi haijabani mayam ko aduna leita lairada awa nada mayam akoina mateng pangbase yamna maruni aduna bikhani ba nupa amana ko mayam bazar da mana bikhasini bikhani ba se nining ba kanano ko nupa se makok su khara nungai te
ꯕꯤꯈꯥ ꯅꯤꯕ ꯃꯇꯝꯁꯤꯒ ꯃꯌꯥꯝ ꯑꯩꯅ ꯕꯖꯥꯔꯒꯤ ꯀꯣꯅꯥꯁꯤꯗ ꯂꯦꯞꯄꯒ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯦꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯦ ꯀꯃꯥꯏ ꯄꯤꯅꯒꯦ ꯀꯔꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯅꯒꯦꯁꯨ ꯌꯦꯡꯉꯤ ꯅꯨꯄꯥꯁꯤꯅ ꯅꯤꯔꯛꯄꯁꯤꯗ ꯃꯌꯥꯝ ꯃꯤ ꯑꯃꯠꯇ ꯐꯥꯎꯕꯅ ꯅꯨꯄꯥꯁꯤꯗ ꯄꯩꯁꯥ ꯄꯤꯕꯤꯗꯕ ꯌꯥꯔꯦ ꯀꯣ ꯃꯥꯅ ꯄꯤꯗꯕꯗꯣ ꯃꯥꯒꯤꯅꯤ ꯐꯔꯦ ꯑꯗꯣ ꯄꯩꯁꯥ ꯄꯤꯗꯕ ꯈꯛꯇ ꯅꯠꯇꯅꯅꯦ ꯃꯌꯥꯝ ꯅꯨꯄꯥꯗꯨꯗ ꯂꯥꯎꯋꯦꯕ ꯆꯠꯈꯣ ꯍꯥꯏꯅ ꯂꯥꯎꯋꯦꯕ ꯑꯗꯨꯁꯨ ꯕꯖꯥꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯤ ꯎꯅꯕꯒꯤ ꯑꯗꯨꯗ ꯕꯤꯈꯥ ꯅꯤꯔꯤꯕ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕꯣꯏ ꯄꯩꯁꯥꯗꯤ ꯌꯥꯎꯗꯕ ꯆꯥꯗꯕꯗꯤ ꯌꯥꯗꯕ ꯃꯍꯥꯛꯅ ꯂꯩꯖꯔꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯣ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯑꯁꯤꯅꯤꯀꯣ ꯑꯩꯒꯤ ꯙꯔꯃꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯟꯒꯅꯤ ꯑꯩꯒꯤ ꯙꯔꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ ꯑꯩꯒꯤ ꯙꯔꯃꯅ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕꯗꯣ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗꯤ ꯂꯩꯇꯦꯕ ꯑꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯉꯁꯤ ꯈꯪꯉꯝꯗ꯭ꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯣꯏꯅꯕꯤꯕꯒꯤ ꯊꯋꯥꯏꯗ ꯂꯣꯏꯅꯕꯤꯕꯒꯤ ꯃꯔꯝꯅꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯀꯧꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯄꯩꯁꯥ ꯄꯤꯌꯦꯕ ꯂꯥꯛꯑꯣ ꯑꯩ ꯄꯤꯒꯦ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯕ꯭ꯔꯥ ꯆꯥꯅꯤꯡꯉꯤ ꯆꯤꯀꯟ ꯄ꯭ꯂꯥꯎ ꯆꯥꯎꯁꯦ ꯆꯥꯛ ꯍꯤꯟꯖꯥꯡꯒ ꯅꯠꯇꯦ ꯆꯤꯀꯟ ꯄ꯭ꯂꯥꯎ ꯆꯥꯎ ꯍꯥꯏꯅ ꯄꯨꯊꯣꯛꯑꯒ ꯄꯤ ꯃꯥꯅ ꯄꯦꯛ ꯇꯧꯔꯒꯁꯨ ꯈꯔ ꯍꯥꯞꯄꯣ ꯍꯥꯏ ꯄꯦꯛ ꯇꯧꯔꯒꯁꯨ ꯍꯥꯞꯄꯤ ꯃꯌꯥꯝ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯐꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩ ꯐꯠꯇꯦꯀꯣ ꯑꯩ ꯃꯄꯨꯡ ꯐꯥꯗꯦꯀꯣ ꯑꯩ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯆꯠꯁꯦ ꯑꯩꯈꯣꯏ ꯑꯆꯨꯝꯕꯗꯣ ꯇꯥꯛꯊꯣꯛꯁꯦꯕ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯑꯆꯨꯝꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯠꯊꯣꯛꯁꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯟꯅ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯑꯔꯣꯏꯕꯗ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯁꯦ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯊꯕꯛ ꯇꯧꯖꯔꯝꯕꯅꯤ ONGCꯒꯤ ꯃꯅꯨꯡꯗ ꯑꯧꯔꯪꯒꯕꯥꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ ꯐꯥꯌꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯟ ꯁꯦꯐꯇꯤ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯔꯤꯕ ꯀꯣꯔꯁ ꯗꯤꯄ꯭ꯂꯣꯃꯥ ꯇꯧꯖꯔꯒ ꯑꯩꯁꯦ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯊꯕꯛ ꯇꯧꯖꯔꯝꯕꯅꯤ ꯑꯩ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯂꯩꯖꯔꯨꯔꯦꯀꯣ ꯑꯗꯣ ꯑꯆꯧ ꯀꯝꯄꯅꯤꯗ KEC ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯃꯤꯇꯦꯠ ꯄꯥꯋꯔ ꯃꯦꯛ ꯄ꯭ꯔꯣꯖꯦꯛꯁ ꯂꯤꯃꯤꯇꯦꯠ ꯄꯥꯋꯔ ꯒ꯭ꯔꯤꯗ ꯀꯥꯏꯅ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯤ ꯑꯟꯗꯔꯗ ꯑꯩ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯊꯕꯛ ꯇꯧꯖꯔꯝꯂꯕꯅꯤ ꯑꯗꯣ COVID-19 ꯂꯥꯛꯄꯗꯒꯤ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝ ꯑꯩ ꯍꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯖꯔꯝꯕꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯦ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯝ ꯐꯪꯗꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯦꯝꯒꯦ ꯍꯥꯏꯅ ꯍꯦꯛ ꯁꯦꯝꯃꯛꯀꯅꯤ ꯐꯣꯟ ꯇꯧꯁꯜꯂꯛꯀꯅꯤ ꯊꯥꯡꯒꯠꯇꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯩ ꯆꯠꯈꯤꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯅꯦꯕꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅ ꯑꯩ ꯂꯩꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯅꯨꯡꯁꯤꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯅ ꯊꯕꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯃꯣꯔꯅꯤꯡꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯂꯧꯅꯕꯒꯤ ꯒꯥꯔꯤ ꯂꯥꯛꯑꯦꯕ ꯁ꯭ꯇꯥꯐꯀꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯦꯁꯇꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯦ ꯁ꯭ꯇꯥꯐꯀꯤ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯦꯁꯇꯒꯤ ꯈꯤꯇꯪ ꯆꯠꯂꯤ ꯈꯣꯡꯅ ꯂꯥꯛꯑꯒ ꯃꯦꯟ ꯔꯣꯗꯇ ꯑꯩꯈꯣꯏ ꯂꯦꯞꯄꯒ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯒ ꯈꯨꯟꯕꯗꯣ ꯕꯦꯒ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯃꯥꯁꯦ ꯈꯨꯜꯂꯒ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯋꯦꯀꯣ ꯃꯌꯥꯝ ꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯈꯪꯒꯅꯤ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯂꯨꯄꯥ 10ꯁꯦ ꯑꯩ ꯅꯨꯄꯥꯁꯤꯒ ꯄꯤꯅꯤꯡꯉꯦꯕ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯦꯕꯀꯣ ꯄꯤꯌꯨ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗꯕ ꯃꯤꯅꯦꯕ ꯃꯌꯥꯝ ꯏꯁꯣꯔꯅ ꯆꯠꯂꯨ ꯍꯥꯏꯗꯤ ꯑꯩ ꯆꯠꯈꯤꯗꯣꯏꯅꯤ ꯏꯁꯣꯔꯅ ꯑꯄꯥꯎ ꯁꯟꯗꯣꯛꯎ ꯍꯥꯏꯗꯤ ꯁꯟꯗꯣꯛꯈꯤꯗꯣꯏꯅꯤ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯅꯪ ꯔꯤꯌꯦꯛ ꯇꯧ ꯍꯥꯏꯔꯗꯤ ꯑꯩ ꯇꯧꯈꯤꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯁꯣꯔꯗꯒꯤ ꯑꯣꯏꯕꯁꯦ ꯑꯀꯥꯝꯄꯦꯠ ꯃꯆꯤꯟ ꯊꯤꯕ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯟꯕꯗꯤ ꯑꯣꯏꯗꯦꯕ ꯅꯨꯄꯥꯗꯨꯗꯅꯦ ꯃꯌꯥꯝ ꯑꯩꯅꯅꯦ ꯂꯨꯄꯥ 10ꯅꯤꯀꯣ ꯄꯩꯁꯥ ꯂꯤꯛꯈ꯭ꯔꯕ ꯄꯩꯁꯥꯅꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯅꯨꯄꯥꯁꯤꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯩꯅ ꯅꯨꯄꯥꯁꯤꯗꯀꯣ भैया हिंदीदा इधर आइए अहꯥꯟꯕꯗꯗꯤ मासे कहीं इधर आइए हाइसे सिखा लाओ हाइसे कहीं हाइन लाएबा अना खाओदगी तुमिन्ना पैसा लुपा 10 से लौथोगने भैया ये लीजिए आप रखिए हाइन पीबने से भैया नंग लौसलो थमजलो हाइन असी पैसा से पीबदगिने मैम नुपासिनने माना पाइरंबा प्लास्टिक हापगी बैग तो मखादा थमग्रगने मैम ꯑꯩꯒꯤ ꯈꯣꯡꯁꯦ ꯄꯥꯏꯔꯒꯅꯦ ꯅꯨꯄꯥꯁꯦ ꯀꯞꯊꯔꯛꯑꯦꯕ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗꯒꯤ ꯃꯊꯛꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯦ ꯑꯣꯔ ꯇꯥꯅ ꯀꯞꯄꯦꯕ ꯀꯞꯄꯒ ꯃꯥꯅ ꯍꯥꯏꯌꯦꯕ
ꯑꯋꯥꯕꯒꯤ ꯑꯋꯥꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯦ ꯅꯪꯅ ꯈꯪꯕꯤ ꯍꯥꯏꯅ ꯍꯥꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯄꯥꯞ ꯑꯗꯨꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯀꯞꯄꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯃꯍꯥꯛꯅ ꯄꯩꯁꯥꯗꯤ ꯅꯤꯅꯤꯡꯕ ꯅꯤꯕꯗꯤ ꯏꯀꯥꯏꯕ ꯕꯣꯇꯜ ꯈꯨꯟꯕ ꯕꯣꯇꯜ ꯀꯌꯥ ꯀꯌꯥꯈꯛꯅꯣ ꯃꯌꯥꯝ ꯁꯣꯔꯣꯛꯇ ꯇꯥꯗꯣꯏꯁꯤꯕꯣ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯤꯔꯛꯇꯕꯗ ꯑꯩꯅ ꯆꯠꯂꯒ ꯂꯨꯄꯥ 10 ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯤꯕꯗꯨꯗ ꯃꯥꯅ ꯍꯔꯥꯎꯖꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯥꯎꯔꯛꯄꯗꯒꯤ ꯃꯥꯅ ꯀꯞꯄꯛꯄꯗꯣ ꯎꯕꯗꯨꯒꯅꯦ ꯑꯩꯁꯨ ꯄꯤ ꯇꯥꯏ ꯑꯗꯨꯒ ꯃꯥꯅ ꯆꯠꯈ꯭ꯔꯒꯅꯦ ꯑꯩꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯇꯧꯋꯦꯕ ꯑꯣ ꯉꯁꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯣꯛꯆꯒꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯦ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯐꯥꯎꯍꯟꯖꯔꯤꯕꯅꯤ ꯃꯔꯝꯗꯤ ꯁꯔꯒꯗ ꯑꯩꯈꯣꯏ ꯂꯟ ꯄꯦꯁꯤꯟꯃꯤꯟꯅꯁꯦ ꯃꯌꯥꯝ ꯅꯣꯡꯃ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯋꯥꯔꯤ ꯑꯃ ꯍꯥꯏꯖꯔꯛꯀꯦ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯉꯥꯏꯕꯅꯤ ꯇ꯭ꯔꯦꯟ ꯉꯥꯏꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯐꯦꯃꯤꯂꯤ ꯑꯃ ꯅꯨꯄꯥꯅꯦ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯃꯥꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯏ ꯅꯨꯄꯥꯔ ꯅꯨꯄꯤꯔꯗꯤ ꯃꯌꯥꯝ ꯑꯩ ꯀꯥꯎꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯀ꯭ꯂꯥꯁ 4, 5ꯀ ꯇꯝꯃꯛꯄꯒꯤ ꯃꯇꯥꯡꯗꯣ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯑꯉꯥꯡꯁꯤ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯑꯩꯁꯨ ꯃꯅꯥꯛꯇ ꯐꯝꯃꯤꯀꯣ ꯑꯉꯥꯡꯁꯤꯒ ꯅꯥꯟꯗꯅ ꯈꯣꯠꯇꯅ ꯑꯆꯥꯄꯣꯠꯀ ꯄꯤꯖꯗꯅ ꯇꯧꯏ ꯑꯩꯁꯨ ꯑꯗꯨꯝ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝ ꯃꯈꯨꯠ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯃꯈꯨꯠ ꯅꯥꯝ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯑꯉꯥꯡ ꯃꯆꯥꯅꯤ ꯂꯥꯛꯑꯒ ꯃꯥꯅ ꯄꯩꯁꯥꯁꯦ ꯅꯤꯕꯅꯦ ꯑꯉꯥꯡ ꯃꯥꯒꯤ ꯃꯆꯥꯗ ꯂꯨꯅ ꯇꯧꯔꯤꯕ ꯃꯃꯥ ꯃꯄꯥꯗꯨꯗ ꯂꯥꯛꯑꯒ ꯅꯤꯕꯁꯤꯗ ꯃꯥꯒꯤ ꯃꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯈꯨꯠ ꯌꯥꯎꯗꯕ ꯄꯩꯁꯥ ꯅꯤꯔꯤꯕ ꯅꯨꯄꯥꯗꯣ ꯃꯌꯥꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯂꯥꯎꯕꯁꯦ ꯃꯥꯅ ꯉꯥꯡꯕꯁꯦ ꯆꯨꯝꯅꯒꯤ ꯑꯗꯨꯝ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯗꯕꯅꯦ ꯆꯠꯂꯣ ꯀꯥꯏꯅꯀꯣ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯁꯤꯗ ꯀꯥꯏꯅꯀꯣ ꯃꯌꯥꯝ ꯄꯣꯝ ꯆꯠꯈꯣ ꯍꯥꯏꯕꯁꯤꯒ ꯑꯉꯥꯡꯗꯣ ꯀꯤꯔꯦꯕꯀꯣ ꯀꯤꯔꯒ ꯑꯉꯥꯡꯗꯣ ꯆꯦꯟꯈ꯭ꯔꯦꯕ ꯑꯩꯒꯤ ꯊꯨꯛ ꯂꯥꯎꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯄꯥꯜꯂꯦꯕ ꯑꯩꯅ ꯀꯧꯕꯅꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯍꯥꯏꯔꯒ ꯀꯧꯕꯁꯤꯗ ꯑꯉꯥꯡꯗꯨꯗꯤ ꯇꯥꯗꯕ ꯑꯗꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯇꯩꯁꯤꯡꯗꯨꯅ ꯇꯥꯔꯦꯅ ꯑꯩꯅ ꯀꯧꯔꯤ ꯍꯥꯏꯁꯦ ꯑꯉꯥꯡꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯀꯧꯈ꯭ꯔꯦ ꯑꯉꯥꯡꯗꯨ ꯂꯥꯛꯑꯒ ꯑꯩꯅ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯆꯥꯗꯤ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯈꯥꯎꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯁꯦ ꯌꯦꯡꯍꯜꯂꯒ ꯄꯤꯕꯅꯤ ꯅꯨꯡꯁꯤꯗꯕꯗꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯆꯥꯎꯏ ꯑꯉꯥꯡꯗꯨꯅ ꯀꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯅꯅꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝ ꯑꯃꯗ ꯍꯥꯟꯅꯒꯤ ꯋꯥꯔꯤꯅꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩ ꯀꯣ ꯃꯌꯥꯝ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯊꯣꯛꯏ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯁꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯣ ꯆꯥꯛ ꯂꯥꯝꯕ ꯃꯤꯉꯣꯟꯗ ꯆꯥꯛ ꯄꯤꯖꯕꯁꯦ ꯐꯩ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕꯗꯨꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯌꯦꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯀꯠꯂꯨ ꯍꯥꯏꯌꯦꯅ ꯃꯕꯨꯛ ꯊꯟꯒꯩ ꯆꯥꯔꯤꯕꯗꯨꯒ ꯆꯥꯛ ꯆꯥꯎ ꯍꯥꯏꯅ ꯄꯤꯁꯜꯂꯗꯤ ꯄꯩꯁꯥ ꯇꯤꯡꯒꯠꯅ ꯂꯩꯔꯤꯕꯗꯨꯒ ꯄꯩꯁꯥ ꯁꯦ ꯍꯥꯏꯅ ꯄꯤꯁꯜꯂꯗꯤ ꯃꯌꯥꯝ ꯀꯣ ꯄꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯝꯃꯤꯕ ꯑꯔꯥꯝ ꯈꯧꯔꯥꯡꯉꯤꯕ ꯃꯤꯉꯣꯟꯗ ꯑꯅꯥꯕ ꯃꯤꯉꯣꯟꯗ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯏ ꯅꯥꯗꯕ ꯃꯤꯗꯨꯒ ꯗꯥꯛꯇꯔ ꯆꯪꯉꯗꯤ ꯆꯠꯂꯣ ꯍꯥꯏꯔꯛꯀꯅꯦꯕ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯊꯧ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯀꯩꯅꯣ ꯊꯧꯗꯣꯛꯇꯣ ꯃꯌꯥꯝꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯑꯗꯨꯒ ꯇꯧꯈꯤꯕꯗꯨꯒ ꯑꯉꯥꯡꯗꯨꯅ ꯅꯨꯡꯁꯤꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯃꯥꯅꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯏꯀꯥꯏꯔꯝꯕꯗꯣ ꯉꯥꯏꯍꯥꯛꯇꯪꯗ ꯅꯨꯡꯁꯤꯕꯗꯣ ꯑꯣꯟꯊꯣꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯥꯝ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯋꯥ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦ ꯀꯣ ꯃꯌꯥꯝ ꯁꯤꯀ꯭ꯔꯦꯠ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯔꯣꯠꯄ ꯋꯥꯍꯩ ꯑꯗꯣꯝ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯃꯇꯦꯡ ꯇꯧꯔꯛꯀꯅꯤ ꯑꯩ ꯃꯇꯝ ꯑꯃꯗ ꯑꯩ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯊꯣꯛꯑꯦꯕ ꯃꯌꯥꯝ ꯄꯩꯁꯥꯁꯦ ꯄꯥꯏꯔꯒ ꯕꯟꯗꯜ ꯑꯃ ꯄꯥꯏꯔꯒ ꯃꯇꯝꯗꯨꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯝꯃꯤ ꯃꯌꯥꯝꯀꯣ ꯄꯥꯏꯔꯝꯃꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯀꯅꯥꯗ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣꯁꯦ ꯃꯌꯥꯝ ꯑꯩ ꯈꯪꯗꯦꯕ ꯂꯥꯏꯔꯕ ꯊꯤꯌꯦꯕ ꯑꯩꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯂꯥꯏꯔꯕꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯌꯦ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯤ ꯑꯃꯗ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯄꯤꯐꯝ ꯈꯪꯗꯦꯕ ꯁꯦ ꯅꯪꯉꯣꯟꯗ ꯄꯩꯁꯥꯁꯦ ꯍꯥꯏꯅ ꯄꯤꯔꯨꯕ ꯃꯇꯝꯗ ꯏꯒꯣ ꯂꯩꯕ ꯃꯤ ꯑꯃꯗ ꯍꯥꯏ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯦ ꯑꯩꯅ ꯈꯟꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯏꯅꯣ ꯅꯪꯉꯣꯟꯗ ꯍꯪꯒꯠꯅ ꯄꯤꯎꯔꯣ ꯀꯥꯏꯅ ꯇꯧꯈꯠꯂꯛꯑꯗꯤ ꯂꯨꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯦ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯈꯪꯗꯕ
ꯀꯣ ꯑꯗꯨꯕꯨ ꯉꯁꯤ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯃ ꯏꯄꯥꯅ ꯁꯦꯝꯍꯟꯕꯤꯕꯁꯦ ꯃꯌꯥꯝ ꯑꯁꯤꯗꯅꯦ ꯑꯣꯖꯥ ꯄꯩꯁꯥ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯋꯥꯔꯦ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥ ꯃꯦꯗꯤꯀꯦꯜꯗ ꯂꯩꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕ ꯃꯔꯝꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯆꯥꯎꯔꯕ ꯆꯦꯅꯦꯜ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯤ 94,000 43,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯦꯀꯣ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗ ꯆꯦꯅꯦꯜꯁꯦ ꯕ꯭ꯂꯣꯛꯁꯨ ꯑꯣꯏꯔꯨꯔꯕꯅꯤ ꯃꯌꯥꯝ ꯍꯥꯟꯅ ꯀꯣꯄꯤꯔꯥꯏꯠ ꯀꯣꯟꯇꯦꯟ ꯅꯠꯇꯦ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯈꯤꯕ ꯀꯞꯄꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯅ ꯊꯧꯒꯜ ꯇꯧꯖꯕꯅꯤ ꯑꯣ ꯑꯩꯒꯤꯅ ꯇꯧꯖꯔꯤꯁꯤ ꯂꯣꯏꯔꯦꯀꯣ ꯍꯥꯏꯅ ꯑꯩ ꯈꯜꯂꯒ ꯀꯞꯄꯨꯔꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯐꯠ ꯂꯥꯎꯅ ꯌꯥꯍꯜꯂꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯁꯦ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯤꯇꯥꯟꯗ ꯇꯥꯡꯈꯨꯜꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯈꯣꯏꯗ ꯑꯩꯅ ꯍꯌꯦꯡꯁꯦ ꯃꯇꯦꯡ ꯇꯧꯖꯒꯗꯧꯕꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯂꯩꯖꯩ ꯑꯁꯤꯅ ꯏꯅꯐ ꯑꯣꯏꯗꯦ ꯀꯣ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯄꯤꯕꯗꯨꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ 94,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯉꯤ ꯄꯨꯝꯅꯃꯛꯅ ꯄꯤꯔꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯔꯅ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯅ ꯎꯗꯦ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯀꯣ ꯑꯗꯨꯕꯨ ꯃꯉꯥꯜꯗ ꯎꯠꯊꯣꯛꯀꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯎꯍꯟꯕꯅꯤ ꯑꯩ ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯅ ꯗ꯭ꯔꯒꯁ ꯊꯥꯕ ꯎꯠꯂꯒ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯅ ꯃꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯎꯠꯂꯒ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯅ ꯀꯧꯕꯅ ꯃꯤꯒꯤ ꯂꯝꯗ ꯀ꯭ꯔꯣꯁ ꯌꯨꯡꯁꯟꯕ ꯎꯠꯂꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯛꯄꯤꯕꯗꯤ ꯃꯤꯒꯤ ꯂꯝꯗ ꯀ꯭ꯔꯣꯁ ꯌꯨꯡꯕ ꯅꯠꯇꯦ ꯗ꯭ꯔꯒꯁ ꯄꯣꯄꯤ ꯊꯥꯕ ꯅꯠꯇꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯅꯠꯇꯦ ꯃꯤ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕꯅꯤ ꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯊꯣꯛꯆꯕꯅꯤ ꯃꯔꯝꯗꯤ ꯄ꯭ꯔꯚꯨꯒꯤ ꯋꯥꯍꯩ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩꯗ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯃꯤꯁꯤꯡꯅ ꯎꯗꯨꯅ ꯁꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥꯕꯨ ꯊꯥꯒꯠꯅꯕ ꯅꯈꯣꯏꯒꯤ ꯃꯉꯥꯜ ꯑꯗꯨ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯉꯥꯜꯍꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯐꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯕꯅꯤꯀꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯍꯌꯦꯡ ꯑꯩꯅ ꯃꯇꯦꯡ ꯇꯧꯖꯒꯗꯧꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯉꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯔꯝꯗꯤ ꯑꯩ ꯏꯊꯟꯇꯅꯗꯤ ꯉꯝꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯏꯁꯦ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯗꯕꯁꯨ ꯃꯌꯥꯝꯅꯤ ꯃꯇꯦꯡꯁꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯁꯤ ꯏꯁꯣꯔꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯂꯟ ꯌꯥꯝ ꯆꯥꯎꯅꯕꯒꯤ ꯑꯊꯣꯏꯕ ꯂꯨꯍꯨꯞ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯦ ꯁꯦꯝꯍꯟꯕꯤꯕꯅꯤ ꯆꯦꯅꯦꯜ ꯑꯁꯦ ꯐꯠꯇꯕꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯣ ꯐꯣꯡꯗꯣꯔꯛꯄ ꯎꯍꯜꯂꯛꯄ ꯃꯌꯥꯝ ꯀꯣ ꯃꯇꯦꯡ ꯄꯥꯡꯕ ꯀꯥꯏꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯅꯪꯁꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨꯗ ꯃꯔꯨꯞ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩ ꯑꯇꯣꯞꯄ ꯅꯠꯇꯦ ꯑꯩ ꯈꯦꯠꯅꯕ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯊꯥꯖꯕꯁꯦ ꯑꯩ ꯇꯣꯉꯥꯜꯍꯟꯒꯦ ꯑꯩꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃ ꯑꯣꯜꯍꯟꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯑꯆꯨꯝꯕ ꯃꯤꯅꯨꯡꯁꯤ ꯀꯣꯛꯄꯤꯕ ꯅꯨꯡꯁꯤꯕꯗꯣ ꯇꯥꯛꯊꯣꯛꯄꯤꯕꯅꯤ ꯃꯔꯨꯞ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯋꯥꯠꯄꯗ ꯑꯩꯅ ꯃꯇꯦꯡ ꯇꯧꯖꯔꯤ ꯅꯪꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯏꯑꯕ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯣ ꯍꯥꯏꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯅꯪ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯣ ꯕꯥꯞꯇꯥꯏꯁ ꯇꯧ ꯅꯪ ꯄꯥꯞ ꯆꯦꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯊꯕꯛꯅ ꯎꯠꯁꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯀꯣ ꯁꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯐꯁꯦ ꯊꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯁꯦ ꯐꯖꯅ ꯃꯌꯥꯝ ꯄꯥꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯍꯥꯟꯕꯒꯤ ꯀꯃꯦꯟꯁꯦ ꯄꯥꯏꯔꯂꯥ ꯖꯥꯖꯣ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯦꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯦꯃꯦꯟ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯦꯃꯦꯟ ꯗꯤꯁ ꯏꯁ ꯑꯣꯟꯂꯤ ꯒꯣꯗ ꯍꯨ ꯍꯦꯖ ever lived amen ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯍꯦꯅꯤ G4QHCꯅ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯠꯇ ꯑꯣꯏꯔꯦꯀꯣ ꯑꯋꯥ ꯑꯅꯥꯗ ꯑꯩꯈꯣꯏ
ꯑꯋꯥꯅ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯀꯟꯕꯒꯤ ꯃꯔꯝꯅ ꯑꯋꯥ ꯑꯅꯥꯗꯣ ꯑꯩꯈꯣꯏꯅ ꯐꯦꯁ ꯇꯧꯕꯒꯤ ꯄꯥꯡꯒꯜ ꯄꯤꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯔꯒ ꯃꯌꯥꯝꯗ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯔꯟꯖꯤꯇꯥ ꯗꯦꯕꯤꯅ ꯗꯤꯁ ꯏꯁ ꯑꯦ ꯒ꯭ꯔꯦꯠ great gesture haiduna haibire. Thank you so much. Aduga Ranjitana, I hope you will be able to pass the metric exam and you will be able to pass the exam. Amen haiduna haibire. Thagachari haiduna haizirage. Aduga mathangi comment se Steve Kundrakpam. It is not a matter of whether the person who is in the middle of the road is the one who is in the middle of the road. Aduna haibirei. Thagachari comment tawbirakpagidamagta. Adugagidi I don't have a punish asida Jishu amuk ukhini mabu unani soidana. I don't have a I don't have a punsi asida haiduna haibirei. Thagachari comment tawbirakpagidamagta Steva Kundrakpam. Aduga mayamai comment se loina pathoknaba honajage ko. James aduga mathangi se James Yumnamna the Bible says that Jesus is the only one who has ever lived. Amen. Absolutely right. Ko Su Krista. Mukam akhoi James na icha angel su udaba kuire haiduna haibirei. Hoi angel su hapet chawre. Mayam angel su ko aduga mathangi comment se aniyam pamaina amen haibire amen amen thagachari aduga asang renga mayam kame maming se yam sang su yawi ko ID da oibu su yawi praise the Lord amen haibire thagachari aduga mathangi comment sina dikon bo thangmaina right sentence bro haiduna haibire thagachari comment tawbirakpagidamagta thagachari mayam punamak aduga mathangi comment se dingkhon bo thangmai God bless you haiduna haibire thagachari mayam punamak su yaifaba oiminasi mayam Prabhu Jisu Christagi nungsiba chumbado akhoi takthokminasi aduga amukasu hanna Holy Bible na akhoi takpiba madudi Prabhu Jisu taibang panbagi light of the world oiriba Prabhu Jisu Christana thazaba akhoi bungasidi akhoi se light of the world taibang panbagi mangal ohenbirabani ko mayam aduna mangal ado tholakpa matamda amamba mangkhibagum mayam aikhoina waduna leiraba awana taraba singda mayam akhoi mangal ohenminasi awana taraba singda nungsiba achumba awana kokchanabagi adugumba thabaksing ado Prabhu Jisuna pamjaba thabaksing ado akhoi tawminasi haiduna haizari mayam thagachari mayam live ta lakpibagi damakta mayam punamak akhoi family amakhaktani haiduna igi thamoida fawjai mayam ngasigi YouTube channel asi asina lising ni fugo humdoi subscriber oirakpa matamda yengbiriba support tawbiriba adomgi yam chawba mateng adomgi prayer yauribani ko mayam adombusu yengbirakadoriba adombusu Prabhu Jisu na matam chupada loina biba oisanu Prabhu Jisu gi achumba akhoi takthokminasi mayam taibang panbagi aroiba matam haibado naksilaklabani ko aduna ni ngasi taunaribase adubu khudi thihaliba mahakado awabanida haidunasu haibibani mayam akhoi chingmi tamigi nungsiba marido akhoi uthokminasi lam lapna leiba taragasu akhoi mateng tawminasi kanbiba mapugi maikeidagi hayeng aina tawjagadoriba mateng asida mayam adomnasu adomdagi ngambiba taragadi ko mayam ngambiba taragadi ai request ni adomna tawbiramo khara chawna mateng tawjasi tawminasi mayam ming khaktagi oina mateng tawbadi aisu pamde ko mayam aduna mekhoigi awana khajitang oiragasu kokchanaba Prabhu Jisuna yam nungsi haina haibaga loinana prayer ga loinana
ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯖꯣꯟ ꯀꯦꯅꯤꯌꯣꯅ ꯍꯥꯏꯕꯤꯔꯦ ꯕ꯭ꯔꯣ ꯂꯦꯠ ꯑꯁ ꯄ꯭ꯔꯦ ꯃꯣꯔ ꯇꯨ ꯕ꯭ꯔꯤꯡ ꯄꯤꯁ ꯏꯟ ꯃꯅꯤꯄꯨꯔ ꯊꯥꯒꯠꯆꯔꯤ ꯑꯃꯦꯟ ꯃꯅꯤꯄꯨꯔꯗ ꯏꯪꯊꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯇꯧꯖꯔꯤ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯂꯥꯟꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒꯒꯤ ꯃꯔꯛꯇ ꯍꯦꯛ ꯂꯥꯟ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯧꯔꯕꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯥꯏ ꯑꯦꯝ ꯒꯣꯌꯤꯡ ꯇꯨ ꯒꯤꯚꯤꯡ ꯌꯨ ꯑꯦꯅꯤꯊꯤꯡ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯄꯥꯛ 9299ꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯑꯆꯨꯝꯕꯗꯨꯅ ꯑꯩꯈꯣꯏꯗ ꯃꯉꯥꯜ ꯄꯤꯕꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯥꯏ ꯑꯦꯝ ꯗ ꯋꯦ ꯗ ꯇ꯭ꯔꯨꯠ ꯑꯦꯟ ꯗ ꯂꯥꯏꯐ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯍꯌꯦꯡ ꯃꯇꯦꯡ ꯇꯧꯖꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩ ꯄꯥꯎ ꯁꯦꯝꯖꯔꯛꯀꯦ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯗ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯕ ꯋꯥꯄꯥꯎ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯑꯃꯨꯛꯇꯪ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯊꯥꯖꯒꯗꯧꯕꯁꯦ ꯍꯌꯦꯡ ꯅꯨꯡꯊꯤꯜꯒꯨꯝꯕ ꯃꯇꯝꯗ ꯄꯤꯖꯒꯗꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯑꯁꯤꯅ ꯑꯣꯛꯇ꯭ꯔꯤ ꯃꯌꯥꯝ ꯀꯣ ꯑꯁꯤꯅ ꯑꯣꯏ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯖꯅꯤꯡꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯑꯗꯣꯝꯗ ꯑꯩꯅ ꯗꯌꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯇꯥꯡꯈꯨꯜꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯂꯤꯇꯥꯟꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕꯁꯤꯡꯗ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯂꯨꯄꯥ ꯀꯌꯥ ꯃꯇꯦꯡ ꯇꯧꯈ꯭ꯔꯦ ꯀꯌా ꯁꯨꯔꯦꯅꯆꯤꯡꯕꯁꯨ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯇꯦꯡ ꯅꯝꯕꯔ ꯖꯤꯄꯦ ꯅꯝꯕꯔ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯔꯝꯒꯦꯀꯣ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯪꯕꯤꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯖꯤꯄꯦ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯋꯥꯠꯁꯑꯞꯁꯨ ꯃꯌꯥꯝꯁꯤꯗ ꯑꯩ ꯑꯗꯨꯝ ꯄꯥꯏꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ 8471929423 ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯖꯤꯄꯦ ꯅꯝꯕꯔꯅꯤ 8471929423 ꯃꯌꯥꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯗꯨꯗ ꯃꯇꯦꯡ ꯇꯧꯖꯒꯗꯧꯕꯗꯨꯗ ꯑꯗꯣꯝꯅ ꯉꯝꯕꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯍꯤꯡꯕ ꯑꯁꯥ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯜꯂꯨ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯟ ꯄꯩꯁꯤꯟꯕꯗꯒꯤꯗꯤ ꯁꯔꯒꯗ ꯄꯩꯁꯤꯟꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯃꯌꯥꯝ ꯑꯁꯤꯗ ꯑꯗꯣꯝ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯖꯔꯤ ꯈꯔ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯃꯥꯡꯉꯩꯗ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣ ꯀꯌꯥꯗ ꯃꯇꯦꯡꯁꯤ ꯌꯥꯝꯅ ꯂꯤꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯏꯃꯥꯁꯤꯡ ꯑꯁꯤꯗ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯂꯩꯇꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯀꯣ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄꯁꯤꯡꯅ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯨ ꯎꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯈꯛꯇꯅꯗꯤ ꯉꯝꯗꯦꯀꯣ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯥꯎꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯆꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯃꯇꯦꯡ ꯇꯧꯕꯒꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯕꯥꯏꯕꯜꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯕꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯄ ꯑꯃ ꯊꯣꯛꯄ ꯇꯧꯔꯤꯕꯁꯦ ꯏꯔꯥꯡ ꯊꯣꯛꯅꯗꯅ ꯌꯨꯝ ꯃꯩ ꯊꯥꯅꯗꯅ ꯇꯧ ꯂꯩꯔꯤꯁꯦ ꯑꯁꯤꯗꯅꯦ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯄꯥꯞ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯇꯧꯕ ꯃꯐꯝꯗ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯤ ꯀꯌꯥ ꯑꯃ ꯀꯟꯕꯤꯔꯛꯀꯗꯧꯔꯦ ꯑꯦꯃꯦꯟ ꯀꯣ ꯃꯌꯥꯝ ꯀꯟꯕꯤꯔꯛꯀꯗꯧꯔꯦ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯄꯥꯞ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯂꯩꯕ ꯃꯐꯝꯗ ꯊꯧꯖꯥꯜ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯍꯩꯊꯔꯦ ꯑꯋꯥꯕꯁꯦ ꯎꯕꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯇꯝꯗꯅꯦ ꯗꯌꯥꯅꯟꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯌꯔꯁꯦ
ꯀꯔꯤ ꯃꯔꯣꯟ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯈꯪꯈ꯭ꯔꯦ ꯏꯁꯣꯔꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯪꯕꯤꯕ ꯏꯁꯣꯔꯅꯣ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯈꯟꯖꯔꯒ ꯍꯥꯏꯖꯕꯅꯤꯀꯣ ꯑꯔꯣꯏꯕꯗ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯣꯖꯥ ꯑꯩꯉꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯃꯌꯥꯝ ꯑꯩꯗꯤ ꯉꯝꯖꯗꯦ ꯃꯌꯥꯝ ꯀꯣ ꯐꯣꯟꯁꯦ ꯂꯣꯏꯅ ꯑꯦꯇꯦꯟ ꯇꯧꯕ ꯉꯝꯖꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯍꯤꯡꯅꯕꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯅ ꯈꯣꯠꯆꯅ ꯑꯩꯁꯨ ꯂꯩꯕꯅꯤ ꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯦꯝꯖꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯏꯁꯤꯡ ꯊꯥꯕ ꯑꯃ ꯑꯩꯒꯤꯁꯨ ꯊꯕꯛ ꯌꯥꯝꯃꯤ ꯑꯗꯨꯅ ꯉꯝꯖꯕ ꯈꯔꯗꯤ ꯔꯤꯁꯤꯞ ꯇꯧꯖꯔꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏ ꯄ꯭ꯔꯦꯌꯔ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯠꯁꯑꯞꯇ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯑꯗꯨ ꯏꯔꯒ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯦ ꯑꯝꯇ ꯀꯛꯊꯠꯆꯒꯦ ꯀꯩꯅꯣꯁꯦ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯩ ꯑꯝꯇꯪ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯣ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯑꯃꯇꯪꯅꯤꯀꯣ ꯒꯣꯗ ꯏꯁ ꯋꯥꯟ ꯍꯥꯏꯔꯤꯕ ꯃꯄꯨꯗꯣ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗ ꯇꯧꯖꯕꯅꯤ ꯃꯍꯥꯛꯅ ꯇꯧꯍꯟꯕꯤꯕꯅꯤ ꯊꯧꯒꯜ ꯑꯁꯤ ꯄꯥꯁꯇꯔ ꯐꯨꯔꯝꯕ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯧꯒꯜꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯑꯍꯤꯡꯗ ꯆꯪꯉꯒ ꯌꯨ ꯉꯥꯎꯔꯒ ꯃꯌꯥꯝ ꯀꯣ ꯃꯇꯝ ꯑꯃꯗ ꯑꯗꯨꯕꯨ ꯑꯩ ꯆꯠꯄ ꯉꯝꯈꯤꯗꯦ ꯏꯄꯥꯅ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯪꯍꯜꯂꯛꯈꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯖꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝ ꯀꯞꯄꯁꯨ ꯉꯝꯗꯕ ꯀꯞꯄꯒꯁꯨ ꯐꯠꯇ꯭ꯔꯕ ꯍꯤꯞꯄꯁꯨ ꯆꯠꯄꯁꯨ ꯌꯦꯡꯕꯁꯨ ꯉꯝꯗꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯀꯧꯕꯤꯔꯛꯄ ꯃꯇꯝꯗ ꯃꯪꯂꯥꯟꯗ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯖꯤꯁꯨꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯥꯝꯔꯨꯞ ꯑꯁꯥꯝꯒꯤ ꯃꯐꯝꯒꯤ ꯆꯔꯆꯇ ꯂꯩꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯅꯗꯕ ꯃꯤꯁꯛ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ ꯖꯤꯁꯨꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯤꯔꯝꯕ ꯋꯥꯔꯝꯕ ꯁꯣꯜꯂꯝꯕ ꯐꯠꯇꯕꯒꯤ ꯌꯦꯠꯂꯝꯕ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯧꯖꯔꯛꯄ ꯏꯄꯥꯒꯤ ꯊꯧꯒꯜꯅꯤ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯂꯩꯁꯦꯝꯕꯤꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛꯀꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯕꯤ ꯏꯄꯥ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯏꯁꯣꯔ ꯑꯍꯥꯟꯕ ꯑꯥꯗꯝ ꯑꯃꯁꯨꯡ ꯍవ్ꯋꯥꯕꯨ ꯁꯦꯝꯕꯤꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯃꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝꯗꯒꯤ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯑꯣꯏꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯖꯔꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯤꯒꯤ ꯏꯆꯦ ꯏꯆꯜ ꯑꯁꯤꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯏꯄꯥ ꯑꯅꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯀꯣꯛꯅꯕ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯄꯥꯞꯂꯣꯝꯗ ꯁꯤꯔꯗꯨꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕꯔꯣꯝꯗ ꯍꯤꯡꯅꯕ ꯎꯊꯛꯇ ꯃꯁꯥꯃꯛꯀꯤ ꯍꯛꯆꯥꯡꯗ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯕꯤꯈꯤ ꯃꯍꯥꯛꯀꯤ ꯆꯩꯐꯝꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯋꯥꯍꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯂꯦꯟꯅ ꯌꯥꯍꯣꯕꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯑꯅꯥꯕꯗꯣ ꯍꯧꯖꯤꯛꯃꯛ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯇꯒꯤ ꯐꯔꯛꯄ ꯑꯣꯏꯁꯅꯨ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯖꯤꯖꯁ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯅꯨꯡꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯕ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯏꯄꯥꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯆꯠꯆꯕ ꯉꯝꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯂꯝꯇꯥꯛꯄꯤꯗꯨꯅ ꯌꯥꯎ ꯁꯦꯟꯕꯤꯕ ꯑꯐꯕ ꯌꯥꯎ ꯁꯦꯟꯕꯤꯕ ꯏꯄꯥꯅ ꯁꯦꯟꯕꯤꯗꯨꯅ ꯏꯄꯥꯅ ꯄꯥꯝꯖꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨꯒ ꯏꯄꯥ ꯏꯁꯣꯔ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯤꯇꯥꯟꯗ ꯂꯩꯔꯤꯕ ꯇꯥꯡꯈꯨꯜꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯊꯨꯒꯥꯏꯈꯤꯕꯁꯤꯡꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧꯖꯒꯗꯧꯔꯤꯕꯁꯦ ꯏꯄꯥ ꯑꯁꯤꯗꯅꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯄꯥꯅ ꯁꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯟ ꯄꯩꯁꯟꯕ ꯑꯗꯨꯒ ꯈꯔ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯅꯨꯡꯁꯤꯖꯩ ꯏꯄꯥꯒꯤ ꯃꯐꯝꯗ ꯃꯩꯇꯩ ꯇꯥꯡꯈꯨꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯂꯩꯇꯦ ꯏꯄꯥꯒꯤ ꯙꯔꯃꯗꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯈꯪꯉꯤ ꯅꯨꯡꯁꯤꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯏꯄꯥ ꯏꯁꯣꯔ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯊꯕꯛ ꯇꯧꯁꯜꯂꯛꯄ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯄ꯭ꯔꯚꯨ ꯀꯔꯤꯒꯨꯝꯕ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯇꯧꯔꯛꯄ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯇꯧꯁꯜꯂꯝꯕ ꯇꯥꯔꯒꯗꯤ ꯅꯥꯖꯔꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯏꯅ ꯍꯥꯏꯔꯤꯕ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯀꯛꯊꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ
In the name of Jesus, hikap jikap ki pangal punamak thoki bo isanu, amamba ki pangal punamak, diabol ki pangal punamak mangki bo isanu. Aduga marang kai ba ing thaba harau ba, Prabhu Jishu ki kanano haina tak thok choba ngamba, machanupa machanupi hen o hen biu. Amamba ki pangal punamak Prabhu Jishu ki ina, hakchang da taba dak pam na Prabhu Jishu ki minglena, kaktat labani. ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯇꯥꯜꯂꯕꯅꯤ ꯑꯃꯁꯨꯡ ꯏꯪꯊꯕ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯏꯪꯊꯕ ꯑꯗꯨꯒ ꯏꯄꯥꯅ ꯏꯄꯥꯒꯤ ꯁꯔꯒꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯀꯌꯥ ꯑꯃ ꯈꯟꯗꯣꯛꯄꯤꯔꯤ ꯍꯥꯏꯅ ꯈꯪꯖꯕꯗꯁꯨ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯉꯝ ꯉꯝꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯑꯁꯤ ꯀꯠꯆꯔꯤꯕꯅꯤ ꯏꯄꯥꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯂꯧꯁꯤꯟꯕꯤꯔꯦ ꯍꯥꯏꯅ ꯈꯪꯖꯕꯗ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ 아멘 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 Praise the Lord. 다그처리 매am 이소나 아돔부 얌 누시 이소나 아돔부 타독비로이 예수 크리스타 아돔기 간비바 마푸니 sargagi ipa isorni ipa 다그처리 하나 하이비오 타독비로이 다이방 판비기 이마 이파나 타독키니 예수 크리스타나 타도이 아멘 मरमदी महागसे इमानुअल अखोइग लोइनबा मफुनी थागचरी मैम ए लाइफ से लुसिंजरगे इचिल नाउ इचे चिली मा पाबुंग सिंह हयेंग मतेंग तौजगदोरिबा असिदा सोइदना दोमना मतेंग तौपिरमुको मैम आई केनोदा लाइफ असिगी केनोदा सुदुम आई की जीपे नंबर से मैम हाइजरमगे हापजरमगे को मैम थागचरी प्रभु जीसुना पुनम पुलोइने बेबोरसनो आमेन